मालेम की तोंगान मफम सिंगी मरुओइबा पाउ खरा अपडेट तौजरी पीएम मोदी ना पुतिन गा उनदुना यूक्रेन लाल इंगतप मोंगदा ओरिसन पुरकनबा कन्ना तक्सिनख्रे ngasi प्राइम मिनिस्टर नरेंद्र मोदी ना रशिया प्रेसिडेंट व्लादिमीर पुतिन गा उनबदा रशिया यूक्रेन वाथो की मतंगदा पल्लदुना कॉन्फ्लिक्ट सिंगदा इंडिया ना शांति ओइबा ओरिसन दा थाजै हाइना फोंदोखरे ngasi ब्रिक्स समिट अदुगी नाकलदा लुचिंगबा अनि उनखिबनी अमगा लेंगोनखि ब्राजील रशिया इंडिया चाइना अमदी साउथ अफ्रीका ना सारिबा स्टेट सिंगी ग्रुपिंग ब्रिक्स की इन्फॉर्मेंट ओइबा समिट अदु रशिया की कजानदा फमली अतै लेबा कया मरुमना मसिदा यावबा पामलिबा असिगी मतंगदा पीएम मोदी ना ब्रिक्स ग्रुपिंग की माइपाकपा अदु नुंगाइबा फोंदोखरे रशिया यूक्रेन वाथोक असिगी मतंगदा अखोइना नाकल पुनमक समनखरे कॉन्फ्लिक्ट पुनमक डायलॉग ना लोसिनगदबनी हाइबसी मतम पुनमकता अखोइगी फिरेमनी कॉन्फ्लिक्ट सिंगदा सोइदनमक शांति ओइबा वारोइसिन सिंग लाइगदबनी हाइबसीदा अखोइना थाजै इंडिया ना शांति पुरकपदा मतेंग पांगनबा मतम पुनमकता थौरांग तौरी हाइना पीएम मोदी ना हाइकी अनोबा ब्रिक्स मेंबर मंगा ऑफिशियल ओइना हापसिनखिबगा लोइनना समिट असिगी अरोइबदा काजान डिक्लेरेशन अमा लैगनी ब्रिक्स समिट की लाक्लिबा असी सही असिदा पीएम मोदी की रशिया चटपा अनिसुबा खोंगचटनी प्रेसिडेंट पुतिन गा बायलैटरल मीटिंग अमा पांगथोखिबा 29 सुबा इंडिया रशिया एनुअल समिट यावनबा जुलाईदा मॉस्कोदा चटख्रे महापु क्रेमलिनदा रशिया की ख्वाइदगी वांगबा सिविलियन अवार्ड द ऑर्डर ऑफ द सेंट एंड्रयू एंड एपोस्टल सु पिरख्रे इंडिया अमसुंग रशिया ना स्पेशल एंड प्रिविलेज स्ट्रेटेजिक पार्टनरशिप अमा तौनरी हाइना प्रेसिडेंट पुतिन ना पीएम मोदी दा हाइकी नोंचुप लेबाकसिंग ना कन्ना यानिंग्रबसु इंडिया ना रशिया ओइल की अचौबा कस्टमर अमा ओइरी यूएस अमसुंग मसिगी नोंचुप की खोंबु लेबाकसिंग ना यूक्रेन बु सगोतुना लागले अमसुंग लालोल इतिकता रशिया बु सोहन्नबा थबक तौरी इंडिया की सिटीजन सिंगदा कन्नबा पीगदबा अफोबा दिल फंगबा मतमदगी मफमदगी इंडिया ना थाव लेगनी हाइकी यूक्रेन कॉन्फ्लिक्ट की मतंगदा मॉस्को नाइटोम तहन्नबा नोंचुप की होनरिबा सिंग अदु माइथिरे उदुना ब्रिक्स समिट असी डिप्लोमेटिक की यामना चावा माइपाकपा अमनी हाइना रशिया ना फोंदोखरे चही असिदा मॉस्को ना नोंपोक थंगबा यूक्रेन दा लानफमदा तमना मांगजिन थाना चंगसिलगली मसिगा लोइनना वाशिंगटन की येंगथिनबा अहुम चाइना ईरान अमसु नॉर्थ कोरिया का लैनबा मरी हेना कनखलकी काजानदा ब्रिक्स लुचिंगबा सिंग पुन्ना उनदुना रशिया बु नाइटोम तहनबा ngamde उद्बदा नतना मसिगी पार्टनर सिंग अमसुंग एलाई सिंग नाइटोम तहनबा ngamdre उनबा पांदम थमली हाइना मॉस्कोदा लैबा पॉलिटिकल एनालिसिस कलासेबना पाउगी एजेंसी AFP दा हाइकी मखा तारकपा पाउदा यूक्रेन की लानफम मयाइदा रशिया अमदी नॉर्थ कोरिया की मसिंग यामलबा लानमिसिंग चंगसिनखिदुना लेबाक अनि की फिराल चिंखलखरे चही अनि हेन रशिया अमदी यूक्रेन लेबाक अनि की मरकता अकनबा मोंगदा सोंगनरकलिबा लाल असिगी मनुंग चना नॉर्थ कोरिया सु लाल असिदा यौक्सिनदुना नॉर्थ कोरिया अमदी रशिया की मसिंग यामलबा लानमिसिंग चंगसिनदुना यूक्रेन की लानफम मयाइदा लेबाक अनि की फिराल चिंखलखरे हाइरी पनबा याबदी मालेमगी लेबाकसिंगदा खंगहलमदना नॉर्थ कोरिया अमदी रशिया की लुचिंगबा अनि उनदुना वारी सानखरबा मतुंगदा नॉर्थ कोरिया ना रशिया दा लालगी मतेंग पांगबा ओइना नॉर्थ कोरिया की लानमी लिसिंग 12 हेना थाजिनखरे हाइना फोंदोरकली अहानबा तांगकी ओइना मपुंग फाना ट्रेन तौरबा नॉर्थ कोरिया की लानमी लिसिंग 5 रोम रशिया की लानमी सिंगा लोइनाना यूक्रेन गा सोकनारिबा लानफमदा चंगसिनखरे हारिबा पाउ अदु लेबाक अनि की फिराल यूक्रेन की लानफम मयाइ दा चिंखलखिबा उरकपना अचुंबा पाउ अमा ओइरे हाइना फोंदोकनरकली मरमदी वाफम असी नॉर्थ कोरिया मसामंगना अरानबा पाउनी हाइना फोंदोखिबा लैख्रबनी हाइरी अमरोमदा रशिया अमदी यूक्रेन लेबाक अनि की मरकता सही अनि हेना सोकनदुना लाखिबा लाल असिगी मनुंग चन्ना हौकिबा पुंग 12 असिगी मनुंगदा रशिया ना थाजलखिबा ड्रोन हुमफुगी मनुंगदा 92 रोम यूक्रेन ना कापथदुना माहन तागनखरे हाइरी अमरोमदा यूक्रेन की माइकैदगिसु रशिया की ड्रोन 19 रोम थुगाइदुना माहन ताहनखि लोइनाना रशिया ना चथरखिबा ड्रोन अटैकता ईस्टर्न यूक्रेन दा अंगांग यावना मिचम अहुम सीखी रशिया ना यूक्रेन दा लांदानबा होनरखिबगा लोइनाना यूक्रेन ना लौसिनख्रबा लमसिंग अमुक हन्ना हंदोकनबसु यामना कन्ना होनरी हाइरी मखा तारकपा अतोपा पाउदा साउथ कोरिया नासु यूक्रेन दा लालगी मखल कयागी खुलाई मतेंग पांगनबा थौरांग पाइखटपा हौख्रे साउथ कोरिया नासु यूक्रेन दा लालगी मखल कयागी खुलाइसिंग मतेंग पांगनबा थौरांग पाइखटपा हौख्रे हाइना रिपोर्ट अमना फोंदोरकली पनबा याबदी नुमित खरनीगी ममांगदगी साउथ कोरिया ना रशिया अमदी यूक्रेन लेबाक अनि की मरकता
ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯔꯁꯤꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯔꯁꯤꯌꯥꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯆꯨꯝꯂꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅꯁꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯥꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯣꯔꯠ ꯀꯣꯔꯤꯌꯥꯁꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯔꯁꯤꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯜ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯌꯥꯅ ꯂꯩꯔꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯅꯤꯡꯊꯤꯅ ꯇꯧꯔꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤ 5,500 ꯔꯣꯝ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝꯗ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯜ ꯑꯁꯤꯗ ꯔꯁꯤꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤ ꯔꯁꯤꯌꯥꯗ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤ ꯔꯁꯤꯌꯥꯗ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯅ ꯅꯕꯦꯝꯕꯔ 5 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯒꯥꯖꯥꯒꯤ ꯂꯥꯟ ꯂꯦꯞꯍꯟꯕ ꯄꯥꯝꯂꯤ ꯃꯃꯥꯡ ꯆꯍꯤꯒꯤ 2019ꯒꯤ ꯑꯣꯛꯇꯣꯕꯔ 8ꯇꯒꯤ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯥꯖꯥꯗ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 5 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯍꯟꯕ ꯄꯥꯝꯂꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯕ꯭ꯂꯤꯡꯀꯤꯟꯕꯨ 11 ꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯥꯟ ꯂꯦꯞꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯑꯦꯁꯤꯌꯥ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 5 ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯥꯟ ꯂꯦꯞꯍꯟꯕ ꯖꯣ ꯕꯥꯏꯗꯦꯟꯅ ꯄꯥꯝꯂꯛꯂꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯥꯒꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯐꯤꯔꯦꯞꯇꯤ ꯏꯖꯔꯦꯜ ꯃꯁꯥꯅ ꯑꯗꯨꯃꯛ ꯂꯧꯖꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁꯀ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯈꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯜ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯣꯛꯅꯗꯨꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯄꯨꯝꯅꯃꯛ ꯍꯥꯠꯈꯤꯕꯅꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯖꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯦꯔꯤꯀꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯀꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯂꯥꯜ ꯂꯦꯞꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯁꯥꯕ ꯀꯝꯄꯅꯤ 13ꯀꯤ ꯕ꯭ꯂꯦꯛꯂꯤꯁꯠ ꯊꯣꯛꯈ꯭ꯔꯦ ꯏꯔꯥꯟ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯁꯥꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯀꯝꯄꯅꯤ 13 ꯔꯣꯝꯒꯤ ꯕ꯭ꯂꯦꯛꯂꯤꯁꯠ ꯊꯣꯛꯇꯨꯅ ꯑꯃꯦꯔꯤꯀꯥꯅ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯝꯄꯅꯤ 13 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯀꯝꯄꯅꯤꯁꯤꯡꯗꯤ ꯄꯥꯀꯤꯁꯇꯥꯟ ꯆꯥꯏꯅꯥ ꯑꯃꯗꯤ UAEꯒꯤ ꯀꯝꯄꯅꯤꯁꯤꯡꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯉꯥꯛꯅ ꯆꯠꯀꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯇꯅ ꯆꯠꯂꯝꯕꯒꯤꯗꯃꯛ ꯕ꯭ꯂꯦꯛꯂꯤꯁꯠꯇ ꯊꯣꯛꯇꯨꯅ ꯑꯊꯤꯡꯕ ꯀꯌꯥ ꯑꯁꯤ ꯊꯝꯖꯤꯟꯈꯤꯕꯅꯤ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯂꯣꯟꯅ ꯊꯨꯞꯅ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟꯁꯤꯡ ꯁꯥꯗꯨꯅ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗ ꯅꯠꯇꯅ ꯂꯥꯜ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯏꯊꯤꯜ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯂꯣꯡ ꯔꯦꯟꯖꯀꯤ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯀꯌꯥ ꯁꯥꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯃꯇꯝ ꯆꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯗꯕ ꯂꯩꯕꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ ꯑꯃꯦꯔꯤꯀꯥꯅ ꯕ꯭ꯂꯦꯛꯂꯤꯁꯠ ꯊꯣꯛꯇꯨꯅ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯏꯅꯥꯒꯤ ꯀꯝꯄꯅꯤ 6ꯁꯨ ꯌꯥꯎꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯂꯣꯟꯅ ꯊꯨꯞꯅ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯁꯥꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯔꯥꯟꯅ ꯔꯁꯤꯌꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟꯁꯤꯡ ꯌꯣꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯍꯤ 15ꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 5 ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯁꯨꯝꯗꯒꯤ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 5 ꯄꯨꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯋꯥꯁꯤꯡꯇꯟ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯋꯥꯁꯤꯡꯇꯟꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯜ 2 ꯑꯃꯗꯤ ꯇꯤꯅꯦꯖꯔꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯅꯍꯥ 3 ꯁꯨꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯍꯥ ꯑꯃꯁꯨ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯨꯞꯅꯒꯤ ꯆꯍꯤ 15 ꯔꯣꯝ ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯤꯑꯣꯏ 5 ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯑꯃꯦꯔꯤꯀꯥꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯤ ꯍꯥꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯆꯍꯤ 13ꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯤꯑꯣꯏ 4 ꯍꯥꯠꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯃꯥꯁꯀꯤ ꯑꯦꯇꯦꯛꯇ ꯍꯤꯡꯍꯧꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯊꯟꯇ ꯁꯤꯖꯈ꯭ꯔꯦ
Mamang chahigi October 7 Hamasna Israelda chathariba Supernova Music Festival manungda landaraktuna Israel macha lising ma chani rom hatkiba amadi miyoi chani hena phaduna pukibagi thodok aduda ochin nachinna hingaurabi sumnagi chahi kunithoi rom khakta ngairibi serial Golan kobi lesabi ama masa matanda sijagre hairi serial Golan gi parent singna pongdorupagi matungina attack aduda sathina achoba chaitheng ama phangkibadagi post traumatic stress disorder na naraktuna mahak hingba pamlaktabadagi masa matanda sijakibani masigi tekchak punamak Israel gi prime minister Benjamin na pugadabani mahakna Hamas ki attack aduda hingauriba miyoi singi khanduna thabuk paikhatpadagi thokpani haina phongdorakhi hairi Makha tarakpa pauda khuraki ina lai saduna Iranda arol athuki pau piramba Israel macha taret Benjamin na phaba ngamkre Mama lebak nungsijaba amadi pongnopam maramdam gidamak hauji akanba mongda Hamas amadi Hezbollah singa lal songnariba Israel dasu khuraki ina lai saduna Iralda Israel gi arol athuki pau piramba Israel macha taret lebak asigi prime minister Benjamin gi security singna phaba ngamkre hari Iralda arol athuki pau piramba Israel macha taret adugi manungda Israel gi lanmi amasu yauri hari Times of Israel na phongdorokpa pau amagi matung inna Israel macha ama oina makoi taret aduna Iranda lebak asigi aron athuki pausing adu pirambani makoina piramba pausing adugi matung inna Hezbollah na Israel gi mafam kayada chapchana landarakhibani hari Israel gi police ki spokesperson na phongdorokpagi matung inna Israel macha ama oina makoina lebaki mayokta thabak tawduna yeknabasingna aron athuki pau piramba haibasi yamna achoba ngakpifam thoktraba maral ama oiba maramna Benjamin gi lengang asina makoida sibagi cherak piraba yana leire Israel macha taret aduna supnagi selgi damak khalaga chahi anirom lebak asigi aron athuki pau kaya Iralda pirambani haujik phawbada makoina information chatruk hena pikre hairi Makha tarakpa atopa pauda pung nimpu nipal gi manungda Israel gi lanmi singna Gazada Palestinian 135 hatkre chamri marfu taret sokre Chahi ani hena Israel amadi Hamas ani gi marakta Gazada chatharakliba lal asigi manung channa haukiba pung nimpu nipal gi manungda Israel gi lanmi singna yamdrabada Gazada punna Palestinian 135 rom hatkre aduga Palestinian chamri marfu taret romna chauna asok apan nanghankre haina Gaza gi health minister gi maikaidagi phongdoragli haujik phawbada Gazada Israel gi lanmi singna hatkiba Palestinian masing asi punna lising nimphuni toi chatre taranipal rom sukre aduga asokpagi masingna lak ama saniga marfuni toi rom sukre amarom dana Gaza gi Hamas na haujik phawbada Israel macha punna lising amaga 138 rom hatkre Hamas ki khutta haujik chu Israel macha 100 rom phajinduna thamli hairi lal asigi manung channa Israel gi lanmi singna Hamas ki chief Yahya Sinwar October 13 ta hatkhiba adu Hamas ki senior member singna Yahya Sinwar bu Gaza thadokuna chatkhinaba hairabasu mahakna Israel gi lanmi singa Gaza da adumak lal thengnagani haina chap yungna leptuna leibadagi tanja hek phangbada Israel gi lanmi singna mahakpu hatkibani asigumba Yahya Sinwar Gaza thadokuna chatlamlabadi mahak siramdabasu yai haina paw asina makha tana phongdokli Makha tarakpa pauda Hezbollah gi luchingba Hassan na lotuna thamlamba crore 3,000 rom gi chana amasung sel phangkhre Malengi khwaidagi mapangal leiba terrorist group ama oiriba Hezbollah gi luchingba oiramba Israel gi lanmi singna chahi asigi September 23 ta hatkraba Hassan na Beirut ki Al Sahel haina khangnaba hospital amada terrorist group asigi lotuna thamlamba chawrakna lupa crore 3,000 chani romgi oigadaba chana amasung sel Israel gi lanmi singna phangkhre hairi Israel gi lanmi IDF ki spokesperson Rear Admiral Daniel Hagari na phongdorokpagi matung inna Beirut lairiba hospital asigi underground da lotuna leiramliba yamlaba chana amasung senpham sing adu Hezbollah terrorist group ki sizinanaba thamlambani Beirut ki Al Sahel hairiba hospital da yamlaba sana amadi senpham sing adu phangkiba adu Israel gi lanmi singna numit nini dagi hauraduna Hezbollah terrorist group da chauna sel gi mateng pangba bank sing thugairakpagi saruk ama oina chatharakpa operation gi manung channa phangba ngamkhibani panba yabadi Israel gi lanmi singna matam kaya gi mamangdagi Hezbollah na lotuna leiba sana amadi yamlaba senpham sing adu kadaida thambano haina lumduna lakhiba kuirabani Israel gi lanmi singna Hezbollah terrorist group ki financial network sing mangan tahannabagi damak chatharakiba operation asigi manung channa bank yauna sel thamba mafam 30 rom thugaiduna chauna amangata thohankhre hairi chawrakna lupa crore 3,000 rom oigadaba
ꯁꯅꯥ ꯑꯃꯁꯨꯡ ꯁꯦꯜꯁꯤꯡ ꯑꯗꯨ ꯑꯜ ꯁꯥꯍꯦꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯃꯔꯝꯅ ꯂꯦꯕꯥꯅꯟꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡ, ꯂꯦꯕꯥꯅꯟꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯦꯖꯕꯣꯂꯥꯒꯤ ꯁꯅꯥ ꯑꯃꯗꯤ ꯁꯦꯜꯁꯤꯡ ꯊꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯌꯥꯕ ꯄꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯍꯦꯖꯕꯣꯂꯥꯕꯨ ꯆꯂꯥꯏꯅꯕ ꯑꯃꯗꯤ ꯂꯦꯕꯥꯅꯟꯕꯨ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕ ꯊꯝꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯦꯖꯕꯣꯂꯥ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯀꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯦꯅꯦꯖꯃꯦꯟꯠ ꯇꯧꯕ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔ ꯑꯃꯁꯨ ꯁꯤꯔꯤꯌꯥꯗ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯦꯖꯕꯣꯂꯥꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯑꯃꯗꯤ ꯁꯦꯟꯐꯝꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯪꯀꯔ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯦꯖꯕꯣꯂꯥꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯧꯕ ꯃꯐꯝꯁꯤꯡ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫